Lakhipur online na putok saba September kitang mga sagol sa numit ki Khomjinba Pao tabirasi. Ahanbata maruay pa Pao. Barak Tampak ki lau singubata yumpam oiba documentary film Fragrance of Barak Valley release tawkre. Manipuri lona Assam district Marida associate official language oirakpada makatana haraw nungay bapongdok narakle. Jiribamda Meitei yum amasu ngarang may tharamle. Silchar Medical College के फाइनल ईयर MBBS महिरोय अमा मसामतंता सिजक्रे जिरीबाम की OPD अमदी CMO ऑफिस नुमित हुमनी की सोलोन छनक्रे अमसुंग राइटर्स फोरम की कुंत्रातरेट सुबमपोक नुमित थोरमदा लारिक अहुम फोंक्रे हौजिक मपुंग ओइबा पाउ ताबिरसे ngasi September की तांग मंगा लेबाक सिन मथुंगना ओजागी नुमित पांगथोकनारे Nubidasi Sagnaraba educationist amasung laibakasigi Rashtrapati Ubiramba Dr. Sarvapalli Radhakrishnan gi mapok numidasibu chahi khudingi oina ozagi numit haina pangthoknari. Henry Martin Institute Hyderabad amasung Laumilup Assam na puthokpa documentary film Fragrance of Barak Valley South Barak Hall Binakandi Part 2 da officially ngarang release tawkre. Hairiba documentary film asi Sanat ke Chakraborty amasung Sopona Sangbamna videography amasung script aduga editing na Maira Khumanna amasung Sanat ke Chakraborty na editorial advice tawkhi. Film asida Barak Valley ki Kasar district tha agro diversity agroecology amasung climate resilient agriculture promote taunanaba amasung agriculture economy bu promote taunanaba gi damak semba documentary film ne. Singirbon Khungangi Oza Y Mani Singhana officially released tawkiba documentary film aduda Ravi Shankar Lingmabam DTM Nabard Dinesh Kumar Gupta LDM Kasar Jitendra Bhuya District Veterinary Officer Kasar Jerry Jote Block Veterinary Officer Lakhipur RK Gopal Sana Retired Secretary Irrigation Department Government of Assam Ashok Kumar Nath Chief Advisor Sanatan Unnoyan Sangstha Sarukjakhi Documentary film asi maikom hangdokpagi thoramaduda Oja Singh, Lomi Singh, Imai Ben Singh na saruk jabiki bagi damak Lomilup Assam gi maigedagi Sopon Asangbam Secretary na Tawimal Khangba Phongdorakle. Program asigi kudong saba lauraga Barak Dairy Producer Cooperative Society Limited ki Agriculture Infrastructure Fund gi makhada Barak Gramin Vikas Bank na subsidized loan piraktuna lairaba auto cargo adubusu DTM Nabard amasung LTM Kasarna ribbon kaktuna inauguration tawkhi. Low singwa haiba low ho cheng low de potoksina de ko hingju hingde Asi potokja ko na potodi lem na sumango ya ko shodargi income cannot generate tawani aluga okta bangang singje masitang ko na thabok shon magi work culture je asimte propong madi ai masitang ai na jam kana khanjale kai na da angang sing jamna mangjale na oina jamna matam chala mapun sitek ko jawre na ron dukawi masing je jamgale masi jamna akoi gi samaj ki amang bamni masih tabak surah gadi, wakan juga apa wakan kalau kadra asa tahu apa lagi matam dah, lari aja bapuna muse, lau sudah bami magau pun tabak surah ni, ada tabak surah bai, dah tabak surah raga huli tahu sina, matam dah lian mengamdami na mobile dah, mapun dia mangal le, masih pun maksudnya kau na wakal cah kita kurang ngamar gadi, kaya na ya na, ay ke pabo ay kani ay nakali. दूसरे जगह पर नहीं है लेकिन यहाँ पर हमारा जो बिना कांदी इलाका में खेती बाड़ी के लिए बहुत अच्छा सा इकोसिस्टम रखा गया है। आप डायरी प्रोड्यूसर करना चाहता है, आपके पास बराक डायरी है, आप खेती बाड़ी करना चाहते हैं, वेजिटेबल करना चाहते हैं, तरेंग है, लोमी लूफ है, या आप राइस पेदी के लिए करना चाहता है तो विकासी है। तो एक ऐसा माहौल बनाया गया है कि यहाँ पर खेती बाड़ी करने में मदद करने का कोई कमियां नहीं रहेगा। Milala samamadi maifagi lamjing makhada kunmapan suba meitei mayek tambi takpi bagi thoram fular tolchingya lekaida Paradise English School da ngarang hogdokre thoramaduda ngangom niranjan thangjam brojen President Maifa Seram Herajit President Milal Assam Nungthombam Binod Education Secretary Milal Assam M Sabiruddin Khan Joint Secretary Maifa na chingba mioi singna dai sapam ke
थौरमगी वहाउदोक पिरदुना थांगजम प्रोजेक्टना अखोइदा इमालोन अमसुंग मयेक पिरगलिबासी अखोइना लौसिनबा हैट्रबदी अखोइगी लोन अमसुंग मयेक मांगजगनी अदुना अखोइ मयेक तमदनबा होनमिनसी हाइखि थौरम अदुदा मोइरांगथेम जोइसु सरुजाखि Manipuri lona Assam ki district marida associate official language orapeda apunba khungang mapan sakhutlu baskandi samna apunlu haina khangnaba lupasina haraute am phongdokre au kiba September ki tang amada lup ki president Kaisam Bitapati na mipama poidana pangtok ki ba mipama duda ampal ki president Penny Misra apunlu ki auditor Nimai Chan Sharma thokjom imathoi thongam babahan konthokjam mangonjau huirem babaton advocate Phanjubam Loknath huirem babahal Huirem Biralal, Sanasam Bishopati, Ahongbam Harishchandra Amadi, Maisnam Jitena Wangangki. Mipamna Amato Ina, Associate Official Language Onanaba Honabada Sarujaki Balup Singh, Lunana, Lanai Mioy Singh, Assam ki CM Dr. Himanta Biswa Sarma, Lakhipur ki MLA Kausik Raina Chingbagi Mapamda, Thagat Papongdokhi. Assam Sarkar, BJP Sarkar, BJP Sarkar, Dr. Himanta Biswa Sarma, Dr. Himanta Biswa Sarma, Dr. Himanta Biswa Sarma, Shri Kaushik Rai, Shri Kaushik Rai, Shri Kaushik Rai, Manipuri Lona, Manipuri Lona. Jiribam district ki Borobegra subdivision gi Jakurador Kaitelda Hana Borobegra police station da OC Oiramba Huzikna Thabak tagi Pothakraba Sinam Bipin gi ka ahum laiba yumama Mi leitabagi khudongchaba loduna Ukini singnaba singna tumna mai tharam le haire Thaudoga singarang jumsakation nimit ki nongalamdai pung ahum makhairom taba matamda yumadu mai tharamani haire yum mai chakle haiba hek thana baga manangnak pada laiba khunja singna mai kannana bhonaki adubu kanbangam khide panbayai Borobegra subdivision asida CRPF AR na chingba personnel sing thamduna ngak senuna lairibani numit kharani lebdaruba matung amuk yum mai thaba haurakliba asina mafam asida lairiba mitai yum sing asi security personnel sing asina midyeng changaningbagi apama phongdorakli Silchar Medical College and Hospital SMCH ki final year MBBS Mahiroi Biprojit Core Silchar Tarapur Sibari Road talaiba masagi yumda thauri yanduna siramle Thodogasi September ki tang ahumgi lebapok numit ki nimidangda thokkibani masagi chahi kunmari gi Biprojit Core mama machata yumadu dalaibani hairi mapa Beni Badop Core chahi kharagi mamangda laikhidabani Biprojit Core na laikhidaba room aduda ai bachi anisu masana makutna iduna thamlami hairi MBBS final year mahiroi asina kari maramgi damak asigumba thoganingda bathodogasi thokkibano haibagi matangda police na thi humbagi thabak chathari haire Paugi likun matungina mahak mamaga loinana mathangi numit Bengaluru da masa yengbagi chatpagi wafam sulai bani haire Smart meter na miyamgi wana tanjaba senpambu e chupagum chupire hairaduna mafam da smart meter lauthokigedabani haiduna mifam kaya pangthongnari All Assam Electricity Consumer Association ki thausil makhada sonai kendra gi manung chanbada Kochudoramda potharaba oza Ainul Hok na mifam apu oiduna ngarang pangthokiba mifam amada lubasigi advisor Nirmal Kumar Das Vice President Dr. Maimom Santi Kumar Convener Hilol Bhattacharji Mongolpur Cooperative Society ke Chairman Sahin Loskor na chingba miyoi singna mifam da sarujaki Mifam gi maru iba wangang loi Dr. Maimom Santi Kumar na hai lagliba September ki tang 18 da Silchar Nursing Toladagi miyam gi oiba khongsadama machatuna smart meter asibu logthokina naba kholaw lawgani hairiba thorom asibu mai pakna naba miyam na saruk yabiu haike maru oina smart meter asi sarkar asina corporate company singbu penanaba aikhoi gi mathakta Nam haduna smart meter pansinbiri miyam na smart meter asi makhata na panbiru ganu haiba wafam mahagna phungdokhi Jiribam gi amatanga iraba hospital gi OPD amadi CMO office nimit humni gi hospital monitoring committee Jiribam na thingjinkre mamang tha August ki tang manga da hospital monitoring committee Jiribam na point mari yawba memorandum ama honorable health minister da DC Jiribam gi kuthangda kusinaki bagi numit ikan kanadana Dr. Ahom CMO yauna transfer tobi ki bagalena mahut thabirakta bagi mayokta monitoring committee Jiribam gi mihut singh Imphal da chatuna mari lenaba singh
Health Director, Special Secretary Health amadi Health Minister yauna unaduna wari sanarabasu matik chaba paukhum laktabadagi makhatana wakat mifam tawduna haijarabasu tabiraktabadagi ngarang September gi tang marida monitoring committee jiribamda leriba tongan ba kanglup singi miyoi sing yauna ayuki pung 13 taba matamda 50 bedded hospital jiribam gi OPD so launchin bagaloinana CMO office su so launchin kre makoina tanliba demand asi numit humni gi manungda positive response pibiraktabadi masidagi hena kanba khongjang ataisu sangsinanaba sem saduna leiri hari Tripura gi Mantri Sudhanshu Dasna handakta social media da miyam na taba ubada nungairoi da bamongda chingtam ani gi marakta nungsina da bathokpa yaba wafam ama phongdokkiba adubu ngarang Tripura Assembly da Congress na yaning da amadi akan bamongda protest tawkre tawbabudi mantri na mahaki wafam adu delete tawkre hairi ngarang Assembly da issue asida MLA Yelam Birojitna wapamasi pokatkhi mantri gi asigumba wapamasina lamdamasida kanglupi irang pambasing sagatpani haina wakatkhi hiramasida assembly da sarkar amasung birodi dol gi marakta awayokum tawnakhi adubu speaker na yamna haisingna wapamasibu thaidokan bangamkhi ngarangdagi numit humni gi damak Tripura Assembly nongjumi pham haure haina agartala dagi arki tarunjina pawdam lakli Writers Forum Impal na Sinduna Forum gi Kuntrataret Suba Mapok Numit Thoram Manipur Dramatic Union Jai School Impal gi Auditorium da Laibak Pokpa Numita Pangthokre Thoram da Forum gi President Kaisam Priyo Kumar amasung Vice President Irungbam Basantana Presidium Member Sing Hoiki Thoram da Ahal Oraba Member Mangabu Lengyan amasung Memento Kudol Tamduna Ikai Kumna Bodki Loinana Tongan Balam da Manamatum Panglakraba Forum gi member kun manga busu memento piduna ikai khumna bodki tayambam Bijoy Kumar na edit toba saireng lairik The Story of a Once Fertile Land Nauroibam Indramani gi ningsing kudam sing lamabam biramani na ibawari macha kwaki macha kwak uroki macha urok lairik ahum asisu tharomadu da phongki nungairaba pau Kasar Pular Tolda Holistic Therapy Center ama hangdokjare yoga acupressure amadi physiotherapy gi matingna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fulartol Kasarasam Nongmaijing natabada numit kudingi ayuki pung mapandagi numitangi pung 3 phawba layengzari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Khanganjaba ma Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RNP course na chingbagi atenba matamgi oiba course sangi tamaktasu admission haujare SMDEP Civil Hospital Silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsinbirabu natraga mobile number 939573245 da of Honabiu Aroibada maruoiba pau amukhanna Barak Tampak gi lau singubada yumpham oiba documentary film Fragrance of Barak Valley release tawkre
Manipuri lona Assam ki district mari da associate official language oirak pada makhatana harau nungai ba phongdok narakle Jiribam da meitei yum amasu ngarang mai tharamle Silchar Medical College ki final year MBBS mahiroi ama masa matanta sijakre Jiribam ki OPD amadi CMO office numit humni gi solon senkre amasung Writers Forum gi kuntratrate subomopok numit thoramda larik ahum phongkre Lakhipur online YouTube channel gi pau sandok chaba ngasigi oinadi matang asidaloi jare